fana sꯤꯜꯂꯦ ꯅꯨꯡꯉꯥꯏ ꯃꯅꯥꯁꯤꯡꯁꯦ ꯑꯅꯧꯕ ꯌꯦꯡꯅꯤꯡ ꯒꯦꯅꯤꯡ ꯌꯦꯅꯤꯡ ꯑꯅꯧꯕ ꯌꯦꯅꯤꯡ ꯐꯖꯅ ꯆꯣꯡꯉꯦ ꯐꯖꯔꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤꯠꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯅꯨꯡꯁꯤꯠꯁꯤ ꯋꯥꯈꯜ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯗ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯕ ꯈꯨꯠꯁꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯥꯁꯤꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝ ꯄꯣꯊꯥꯕ ꯐꯪꯕꯗꯣ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯦ ꯅꯨꯡꯁꯤꯠ ꯈꯨꯠꯁꯤꯠ ꯈꯨꯅꯨꯡꯉꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯂꯩꯔꯝꯕ ꯁꯨꯝ ꯋꯥꯈꯜꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯊꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯎꯈꯥꯗꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤꯠꯄ ꯈꯨꯠꯁꯤꯠꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏ Morning, guys. Morning. Sorry, ma'am. Let's begin. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, and 10. 1, 2, 3, 4, 5, 6, 7,
8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Good morning. Ah, Vân Vân morning. Welcome. One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 20, 22, 24, 25, 26, 27, 28, 29, 30. Ah. Good morning, guys. Thank you for coming. Welcome. From my side, welcome everyone. My lovely viewers and my lovely subscribers, welcome. One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14,
15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 29, 30. Ah! Runja. Ku arong indo. I don't know your language, but from my side, welcome you for coming. It's life. Thank you. Welcome, everyone. Welcome. Morning. Asia. Asia. Welcome. Morning. Ah. Ngasidi live thing hoi. Ngasidi I live ko thing jagre. Ado. Hingdidi. Adum aigi hanagi timing. Pung 3:30. Buk manusidagi haitare. Adum adum live tawnabu honnachagi. Nungsijawa mawpang sing mayamse sum wai watai tawdabse aingondasу nuwaitaba yam phawwe. Habadi sum nungtigi koi wai watai sanadana. Sum isi nawdawna loinagibnina haitare. Amuk sanadaw kanta thamoida nuwaitaba phawwe ai athubada adum kare haitare. Ngannaba yaige. Koigi pung 3:30 sibokki manungda ithana adum honnachagi. Thagachari nungsibiba amadi mayamna saugatbiba hanana thagachari. Sak charabo. Sakti chadriye. Brokuman lakbiba thagachari adumbu pokona daba unadaba mayamse kuire. Thagachari lakbiba kudimak mayam breakfast tawbirongmani na ikhanjai. Aigi arrange tawjarame adubu ai halla tawjarage ai husimakide ai breakfast tawjadri. Mayam aigi aruiba exercise asigi haitare ko tawjarage. Mayamsu aina tatana haichabaduni mayam koi punna sinana leiminaba amasung hakchang phaba koi punna phaminabaduni koina pamdesi. Koi punna phaminaba akoigi marakta nada yekta afaba sili mapuna pinabibo senu haiduna ai mayam mut silaga tabang sili mapugi khadani jari koi punna mak haitare phaba unina si haba paujin pijari masung tabang sili mapuna koi punna mak phaba senu haiduna nijage. Masigi aroiba masigi aroiba exercise 1 2 3 4 5 6 7 8 9
10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 29. Nanti. Maya, nusik kasi lagi na. Mapamse. Kunungayan. Wakanda. Awaba kay wakanse. Karimta kaning da baitare. Mapamse kunungayse. Ay, haisana bana sa deko. Ay mayam da su haisana su pamde. Haisana ba thaba haise. Ado ay ucharake. ꯁꯤꯡ ꯃꯐꯝꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯑꯣꯏꯔꯝꯒꯗꯕꯗꯣ ꯌꯦꯡꯉꯨꯅ ꯃꯅꯥꯁꯦ ꯑꯅꯧꯕ ꯌꯦꯡꯅꯤꯡꯅꯦꯕ ꯆꯣꯡꯉꯤꯁꯦ ꯅꯨꯡꯁꯤꯠ ꯎꯁꯤꯠꯂꯒ ꯎꯔꯨꯝꯁꯤꯗ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯁꯤꯠꯂꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯜꯂꯛꯑꯦ ꯁꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯪ ꯂꯥꯎꯔꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯀꯠꯆꯔꯤ Brokomana Maria Marzi haba yam thengina hai hausta nongali bro hai kuire mayam chu na daba nungai habadi mayam chu mo una phangwa sai tare ai jing sise live su thengre live su thengibana maram oiraga ai mayam se ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤ ꯌꯥꯎꯕ ꯃꯔꯨꯞꯁꯤꯡꯁꯤꯁꯨ ꯉꯁꯤꯁꯨ ꯑꯩꯅ ꯀꯥ ꯈꯟꯖꯔꯨꯕꯅꯤ ꯃꯔꯨꯞ ꯑꯅꯧꯕ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯕꯅꯤꯌꯥꯟ ꯇ꯭ꯔꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥꯗ ꯎꯔꯨꯝꯒ ꯂꯥꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯅ ꯑꯃꯨꯛ ꯁꯥꯇ꯭ꯔꯣꯛ Don't breakfast tꯧꯕꯤꯔꯕ꯭ꯔꯣ breakfast tꯧꯕꯤꯔꯕ꯭ꯔꯣ Bros fazei ꯅꯨꯡꯁꯤꯕꯤꯕ ꯊꯥꯒꯠꯄꯤꯕꯅꯦꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯥꯒꯠꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯩ ꯄ꯭ꯔꯣꯀꯣꯃꯟꯁꯨ ꯑꯗꯨꯝ ꯐꯖꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯖꯕ ꯂꯩ ꯉꯁꯤꯗꯤ ꯏꯁꯩ ꯈꯔ ꯁꯛꯁꯦ ꯏꯁꯩ ꯁꯛꯇꯕ ꯀꯨꯏꯔꯦ ꯒꯣ ꯒꯣ ꯈꯣꯡꯖꯔꯁꯨ ꯀꯣ ꯃꯌꯥꯝ ꯈꯣꯟꯖꯦꯜꯁꯦ ꯒꯣ ꯒꯣ ꯈꯣꯡꯖꯔꯁꯨ ꯑꯁ ꯌꯦꯡꯉꯨ ꯍꯥꯃꯦꯡ ꯃꯆꯥꯁꯦ ꯍꯨꯏꯅꯥꯎ ꯅꯠꯇꯦꯀꯣ ꯍꯥꯃꯦꯡ ꯃꯆꯥꯅꯤ ꯃꯥꯔꯁꯤꯌꯥ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ
ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯐꯖꯕ ꯄꯨꯝꯕꯗꯒꯤꯁꯨ ꯑꯊꯣꯏꯕ ꯄꯨꯝꯕꯗꯒꯤꯁꯨ ꯃꯥꯂꯦꯝ ꯄꯨꯝꯕꯗꯒꯤꯁꯨ ꯃꯅꯤꯅꯤ ꯃꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯐꯤꯖꯦꯜꯒꯤ ꯃꯅꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯃꯈꯩ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ Manini mani nangdi aigi figi mani ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯁꯛꯄꯤꯕ ꯊꯋꯥꯏꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯇꯥꯏꯕꯪꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯀꯣꯟ ꯈꯨꯕꯥꯛꯀ ꯈꯨꯕꯤꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯗꯥꯟꯗꯒꯤ ꯁꯛꯆꯒꯦ ꯈꯨꯗꯣꯜꯒꯤ ꯑꯥꯊ꯭ꯔꯈꯪꯗ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯎꯍꯧꯔꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯝꯊꯣꯛꯅꯨ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯝꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ ꯀꯅꯥ ꯈꯪꯍꯟꯗ
ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯊꯃꯣꯏꯗ ꯂꯨꯟꯅ ꯈꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯈꯨꯖꯤꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯝꯖꯅꯤꯡꯕ ꯈꯨꯗꯣꯜ ꯀꯌꯥꯅꯤ ꯉꯝꯒꯅꯤ ꯊꯋꯥꯏꯁꯨ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯉꯣꯟꯗ ꯉꯝꯒꯅꯤ ꯊꯋꯥꯏꯁꯨ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯉꯣꯟꯗ ꯈꯨꯕꯤꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯣꯏ ꯅꯥꯏꯗ꯭ꯔꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯝꯖꯅꯤꯡꯕ ꯈꯨꯗꯣꯜ ꯀꯌꯥꯅꯤ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯔꯛꯄ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯩꯒꯤ ꯂꯥꯏꯐꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯩꯒꯤ ꯑꯄꯤꯜ ꯃꯌꯥꯝꯗ ꯄꯥꯎꯖꯦꯟꯖꯕ, ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ. ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ. ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯤ ꯁꯥꯖꯦꯜ ꯈꯛꯇ ꯇꯧꯕꯗꯨ ꯅꯠꯇꯦ. ꯆꯤꯟꯖꯥꯛꯁꯨ ꯑꯐꯕ ꯆꯥꯕ ꯗꯔꯀꯥꯔ ꯂꯩ. ꯃꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ. ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯁꯨ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯣꯏꯅꯗꯤ ꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ. Thank you everyone, my lovely viewers and my lovely subscribers. See you tomorrow morning. Let's stop for today. ꯃꯌꯥꯝ ꯂꯥꯛꯄꯤꯀꯣ. ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯐꯥꯎꯖꯩ. ꯃꯌꯥꯝꯅ ꯆꯪꯕꯤꯔꯛꯄ, ꯃꯌꯥꯝ ꯂꯥꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ. Hi host. ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ. ꯑꯩꯗꯤ ꯈꯖꯤꯛꯇ ꯉꯥꯏꯗ ꯑꯩ ꯁꯤꯂꯤꯌꯥꯁꯦ ꯂꯥꯛꯄꯁꯦ ꯑꯩ ꯈꯖꯤꯛꯇ ꯉꯥꯏ. ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯦ ꯂꯥꯏꯐꯁꯦ. ꯑꯗꯨꯕꯨ ꯂꯥꯛꯄꯤꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯂꯤꯌꯥ ꯂꯥꯛꯄꯤꯕ. ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯥꯏꯕꯗꯤ ꯁꯨꯝ ꯂꯥꯛꯄꯤꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯇꯥꯔꯦ. ꯂꯥꯛꯄꯤꯕ ꯃꯃꯜ ꯌꯥꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯤꯂꯤꯌꯥ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯁꯨ ꯍꯜꯂꯛꯏꯅꯦ. ꯅꯥꯕ ꯌꯥꯗꯦ. ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯗꯕꯅꯤ. ꯑꯩꯗꯤ ꯋꯥꯗꯦꯗ. ꯍꯣꯏ, ꯋꯥꯕꯁꯨ ꯌꯥꯗꯦ, ꯅꯥꯕꯁꯨ ꯌꯥꯗꯦ.
ꯍꯛꯆꯥꯡ ꯐꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯩꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯃꯥꯒꯤ ꯁꯤꯟꯐꯝ ꯄꯥꯏꯖꯔꯒꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯄꯨꯜꯂꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯐꯕ ꯑꯣꯏꯁꯤ ꯍꯣꯏ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄꯤꯔꯒꯅ ꯍꯦꯟꯅ ꯑꯗꯨꯅꯕꯨꯗꯤ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯔꯅꯤ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯒꯥꯔꯤ ꯅꯠꯇꯕꯗ ꯁꯨꯝ ꯂꯥꯛꯄꯤꯔꯒꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯒꯥꯔꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯄꯣꯛ ꯀꯥꯟꯅꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯩꯁꯨ ꯒꯥꯔꯤꯒꯩꯁꯦ ꯆꯦꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯛꯅꯤꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯔꯟꯅꯥꯏꯒꯤ ꯒꯥꯔꯤ ꯂꯩꯔꯒ ꯂꯥꯛꯄꯤꯔꯁꯨ ꯌꯥꯔꯦ ꯂꯩꯇ꯭ꯔꯒꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯄꯤꯌꯨ ꯁꯨꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯂꯝꯁꯤꯡꯁꯦ ꯀꯣꯏꯕ ꯈꯪꯖꯤꯟꯕ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯇꯪ ꯑꯣꯏꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯃꯁꯤꯁꯨ ꯑꯗꯨꯝ ꯐꯅꯦꯅ ꯈꯟꯖꯩ ꯁꯤꯂꯤꯌꯥꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯩꯗꯣ ꯂꯧꯒ ꯎꯅꯔꯒ ꯂꯧꯒ ꯄꯥꯝꯕꯤ ꯐꯧ ꯄꯥꯝꯕꯤꯒꯁꯦ ꯋꯥꯡꯈꯠꯅꯔꯛꯄꯩꯗꯣ ꯃꯗꯨꯗꯩꯗꯨꯗ ꯅꯥ ꯌꯦꯠꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒꯀꯣ ꯆꯠꯄ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤꯗꯩꯁꯤ ꯂꯝꯖꯦꯟꯒ ꯆꯦꯟꯕꯁꯦ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯂꯩꯖꯗꯦꯗ ꯌꯥꯏ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯑꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯎꯐꯨꯜ ꯋꯥꯐꯨꯜꯒ ꯊꯥꯡꯗꯅ ꯈꯣꯠꯇꯅ ꯂꯝꯕꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯣꯏꯂꯥꯁ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯃꯒ ꯊꯥꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥꯗ ꯏꯁꯄꯦꯛ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯃ ꯎꯞꯄꯒꯅꯦ ꯅꯥꯟꯅ ꯆꯝꯗꯣꯏ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯦꯗ ꯈꯤꯇꯪ ꯈꯤꯇꯪ ꯄꯥꯏꯕ ꯈꯛꯅꯤ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯌꯥꯝꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯃꯃꯜꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯅꯤ ꯌꯥꯝꯅ ꯊꯃꯣꯏꯅ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯣꯏꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯧꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯐꯪꯖꯕ ꯏꯁꯥꯒꯤ ꯇꯥꯟꯖꯕ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯁ ꯅꯣꯡꯃ ꯎꯞꯇꯣꯏꯕ ꯑꯃꯨꯛ ꯅꯣꯏ ꯑꯗꯨ ꯂꯥꯛꯄꯗꯣ ꯍꯣꯁ ꯐꯖꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯂꯤꯌꯥ ꯀꯩꯅꯣꯗ ꯑꯩ ꯅꯪꯒꯤ ꯔꯤꯜꯁ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁꯀ ꯇꯧꯕꯒꯤ ꯑꯗꯨꯒ ꯊꯥꯒꯠꯂꯛꯄꯗꯣ
ꯎꯕꯗꯣ ꯑꯩ ꯁꯤꯂꯤꯌꯥꯏ ꯃꯁꯛ ꯈꯪꯉꯦꯕ ꯑꯗꯨꯗꯨꯅ ꯑꯗꯣ ꯎꯞꯄꯗ ꯌꯥꯝ ꯐꯖꯗꯧ ꯃꯥꯟꯕ ꯊꯤꯗꯦ ꯑꯩ ꯌꯦꯡꯉꯝꯃꯕꯅꯤ ꯌꯥꯝ ꯍꯩꯅꯒ ꯗꯥꯟꯁ ꯇꯧꯋꯤ ꯀꯋꯥꯏ ꯇꯧ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯑꯉꯛꯄꯅꯦꯅ ꯈꯜꯂꯤ ꯃꯥꯒꯤ ꯇꯦꯂꯦꯟꯁꯦꯀꯣ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯍꯩꯖꯕ ꯐꯩ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯍꯩꯖꯕ ꯏꯁꯥꯅ ꯄꯥꯏꯔꯤꯕ ꯁꯤꯟꯐꯝꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯍꯩꯕꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯑꯩꯗꯤ ꯊꯥꯒꯠꯂꯦ ꯍꯥꯏꯗꯤ ꯇꯦꯂꯦꯟꯗꯣ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯄꯣꯟꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯁꯨ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯇꯧꯖꯔꯤꯕ ꯍꯣꯕꯤ ꯑꯣꯏꯔꯒꯁꯨꯀꯣ ꯇꯧꯖꯔꯤꯕꯗꯨꯗ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯍꯥꯏꯁꯤꯁꯨ ꯑꯆꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯃꯤꯅ ꯈꯔ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯃꯤꯅ ꯇꯧꯅꯩꯅ ꯇꯧꯕ ꯆꯥꯅꯔꯤꯕ꯭ꯔꯥ ꯏꯁꯥꯒ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯟꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯄꯨꯝꯅꯃꯛꯇꯣ ꯇꯧꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯗꯩꯗ ꯃꯤꯅ ꯄꯥꯝꯖꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯌꯦ ꯁꯤꯂꯤꯌꯥꯒꯤꯁꯨ ꯑꯩꯅ ꯌꯦꯡꯉꯤ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯝ ꯍꯩꯅ ꯐꯖꯅ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯍꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯗꯥꯟꯁꯇꯤ ꯄꯥꯝꯃꯦ ꯃꯥꯅꯦ ꯁꯨꯝ ꯏꯁꯥꯅ ꯑꯗꯨꯅꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯁꯦ ꯁꯤꯗꯤ ꯍꯥꯏ ꯅꯁꯥꯅ ꯄꯥꯝꯅ ꯇꯧꯈꯤꯕ ꯑꯣꯏꯕꯒꯤꯅꯦꯕ ꯔꯤꯅꯥ ꯔꯤꯅꯥꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯁꯨꯡꯎ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯔꯤꯅꯥꯁꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯄꯤꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯛꯄꯤꯕ ꯔꯤꯅꯥꯁꯦ ꯄꯥꯎ ꯏ ꯇꯥꯈꯤꯗꯕ ꯑꯩꯗꯤ ꯀꯥꯏ ꯍꯣꯁ ꯊꯥꯒꯠꯂꯔꯣꯏꯒꯦ ꯊꯥꯒꯠꯂꯔꯣꯏ ꯌꯥꯔꯣꯏ ꯊꯥꯒꯠꯂꯣ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩ ꯁꯥꯔꯛꯄꯗꯣ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤꯅꯤ ꯇꯝꯃꯝꯕ꯭ꯔꯥ ꯇꯝꯗꯕ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯇꯝꯕ ꯃꯤꯅ ꯑꯇꯝꯕ ꯃꯤꯗꯧꯅ ꯗꯥꯟꯁ ꯇꯧꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯇꯝꯕꯗꯧꯅ ꯗꯥꯟꯁ ꯇꯧꯔꯛꯄꯗꯨꯁꯨ ꯌꯥꯝ ꯑꯉꯛꯄ ꯅꯠꯇ꯭ꯔꯅꯦ ꯇꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯗꯥꯟꯁ ꯇꯧꯕꯒ ꯍꯩꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯡ ꯁꯦꯝꯈ꯭ꯔꯦ ꯁꯤꯂꯤꯌꯥꯅ ꯍꯣꯁ ꯅꯪ ꯏꯁꯩ ꯂꯥꯏꯞꯀꯨꯝꯕ ꯑꯩ ꯏꯁꯩ ꯂꯥꯏꯞꯁꯦ ꯀꯌꯥ ꯂꯥꯛꯇꯦ ꯏꯁꯩ ꯂꯥꯏꯞꯁꯦ ꯀꯌꯥ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯃꯤꯟꯁ ꯏꯁꯩ ꯄꯥꯝꯗꯕꯩ ꯅꯠꯇꯕ ꯁꯨꯝ ꯀꯩꯅꯣꯒꯤ ꯑꯇꯣꯞꯄ ꯑꯩꯁꯨ ꯁꯨꯝ ꯌꯨꯝꯒꯤ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯈꯔ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯐꯁꯤꯗ ꯆꯪꯉꯛꯄꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨ ꯂꯤꯂꯥꯒꯨꯝꯕ ꯇꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯂꯥꯛꯑꯣ ꯏꯁꯩ ꯇꯥꯕ ꯍꯣꯁ
ꯁꯨ ꯈꯣꯝ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯔꯛꯇ ꯆꯪꯁꯤꯟꯖꯔꯛꯀꯦ ꯁꯦꯂꯨꯟꯒꯤ ꯂꯥꯛꯇꯕꯅꯤ ꯂꯥꯛꯑꯣ ꯏꯁꯩ ꯇꯥꯕ ꯍꯣꯁ ꯑꯩꯅ ꯍꯣꯁ ꯅꯨꯡꯁꯥꯁꯤꯒ ꯑꯁ ꯑꯗꯨꯅꯦ ꯅꯨꯡꯁꯥ ꯈꯨꯁꯥꯝꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯅꯨꯡꯁꯥ ꯈꯔ ꯐꯔꯦ ꯁꯤ ꯂꯝꯄꯥꯛꯁꯦ ꯑꯩꯈꯣꯏꯁꯨ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯑꯉꯥꯡ ꯌꯥꯎꯔꯛꯄꯁꯤꯡꯗꯣ 12 ꯑꯃꯁꯨꯡ 10 ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯑꯦꯛꯖꯥꯝꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯑꯣꯛꯄꯤꯕ ꯍꯥꯏꯗꯤ ꯃꯣꯏꯕꯨ ꯁꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯨꯝꯕ ꯉꯝꯖꯕ ꯂꯩꯀꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯉꯝꯖꯕ ꯈꯔ ꯄꯤꯕꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯁꯤꯜꯂꯤ ꯂꯥꯛꯏꯕꯈꯩ ꯂꯥꯛꯏꯕ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯇꯧꯗꯣꯏꯅꯦ ꯗꯦꯠ 17ꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇꯒꯤꯁꯨ ꯑꯉꯥꯡ ꯑꯃ 17 ꯄꯣꯖꯤꯁꯟꯗ 17 ꯄꯣꯖꯤꯁꯟꯗ ꯌꯥꯎꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯑꯇꯩ ꯑꯇꯩ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯃꯥꯛ ꯋꯥꯡꯅ ꯐꯥꯎꯔꯛꯄ ꯂꯦꯇꯔ ꯆꯠꯄ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯧ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯑꯃꯃꯝꯇꯪꯁꯨ ꯄꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯇꯧꯗꯣꯏꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯛꯀꯤꯡ ꯆꯠꯂꯤꯔꯣ ꯍꯣꯁ ꯑꯩ ꯋꯥꯛꯀꯤꯡ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨ ꯍꯜꯂꯛꯑꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯦ ꯋꯥꯛꯀꯤꯡꯁꯦ ꯃꯌꯥꯝ ꯑꯩꯁꯤꯡꯅ ꯍꯥꯏꯕꯤꯕꯅꯤ ꯋꯥꯛꯀꯤꯡ ꯆꯠꯄꯁꯦ ꯑꯣꯡꯂꯤ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯑꯣꯏꯔꯣ ꯆꯠꯄ ꯑꯣꯏꯔꯣ ꯑꯗꯨ ꯈꯛꯇꯪ ꯇꯧꯒꯅꯨꯌꯦ ꯃꯨꯞꯃꯦꯟ ꯈꯔ ꯍꯥꯏꯗꯤ ꯁꯥꯖꯦꯜ ꯀꯔꯤ ꯍꯥꯏꯅꯤ ꯍꯛꯆꯥꯡ ꯈ꯭ꯋꯥꯡꯁꯦ ꯂꯩꯕ ꯁꯥꯟꯅꯕ ꯑꯗꯩ ꯈꯨꯠꯁꯦ ꯎꯪꯕ ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯈꯔ ꯇꯣꯉꯥꯟꯕ ꯈꯔ ꯍꯥꯞꯄꯣ ꯍꯥꯏ ꯆꯦꯟꯕ ꯆꯣꯡꯕ ꯈꯛ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯨ ꯇꯥꯁꯤꯟꯖꯍꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯤꯂꯤꯌꯥ ꯑꯃꯗꯤ ꯔꯤꯅꯥ ꯀꯨꯏꯔꯦ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯞꯁꯤꯗ ꯂꯥꯛꯄꯤꯗꯕ ꯑꯗꯨꯕꯨ ꯉꯁꯤ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯟꯅ ꯃꯌꯥꯝꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯄꯨꯡ 4ꯗ ꯆꯠꯅꯩ ꯋꯥꯛꯀꯤꯡ ꯆꯠꯂꯦ ꯉꯟꯅ ꯍꯣꯏ ꯉꯟꯅ ꯉꯟꯅ ꯆꯠꯅꯩ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯑꯃꯅꯤ ꯁꯨꯝ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯩ ꯈꯔ ꯊꯦꯡꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯥꯟꯅ ꯄꯨꯡ 3:30ꯗ ꯋꯥꯛꯀꯤꯡ ꯆꯤꯡꯉꯦ ꯑꯌꯨꯛꯀꯤ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯕꯥꯏ ꯍꯣꯁ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇꯅ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯄꯨꯟꯅ ꯐꯦꯃꯤꯂꯤꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯥꯏꯕꯪ ꯁꯤꯟꯕꯤꯕ ꯃꯄꯨꯅ ꯄꯤꯅꯕꯤꯁꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯜ